Hojik thokliba irang asigi marakta kanagumba kharana miyamda drug sizinnahanbagi lan amasu yaurakle haina Chief Minister Yumnam Khemchand na nungnangba phongdorakli. Wafam asi state ki thakta pangthokpa International Day Against Drug Abuse and Illicit Trafficking ki thauramda mahakna phongdokhibani. World Drug Problem, Persisting Issues, New Challenges, Innovative Response haiba thimda Social Welfare Department na sinduna Palace Compound da leiba City Convention Center gi auditorium da pangthokhiba thauram aduga mari leinana Chief Minister Yumnam Khemchand na hai mahakna inkhatlakpa matam kumja lising amaga chamapan humputara nipan humputara mapan aduwaida Manipur da drug maru oina heroin ase ayambana sel thum paiba ina khunba imungi macha masu singna sijinnaba oina taurami mahakna inkhatlakpa matamda mahaka tinaba miyoi kaya amasu drug sijinnaba yaukhi mahaka tinaba kaya drug sijinnaba yaurabasu mahakna drug sijinna hodabagi achauba maramdi mahakna sanabada mai onsil hoba asinani sanaroi ama oibana drug sijinnabada hakchang sokpada natana tungda amangba kaya leirakani Khankiba aduna mahak drug tagi nanthok hobani haina mahakna phongdokhi mahakna makhata na hai kumja lising ani kunhumdoi gi me ahumdagi haurakhiba irang asi thokhraba matung drug trafficking asi chauna Mizoram romda mai leikibagum tawi marak asi da drug kaya machit oina PMGSY gi makhada semkhiba more dagi Churachandpur taba lambi asida pusillaktuna Churachandpur da drug marang kaina phangba oiri masigi cheitheng asina Churachandpur ga naknana leiriba kwakta khulda chauna phangli kwakta gi CSO singi luchingba singna phongdorakpagi matung inna kwakta gi akoibada leiriba naha chada humputara de drug sizinare hairi Maikai asomdadi drug asi sel yaudana sotlaga sijinnaba yabagi phibam phawba leire hairi ngasidi lamdam asida kanagumba kharana miyamda drug sizinnahanbagi lan amasu yaurakle Kwakta soklakpa asina moirang thanga amadi kumbina chingba mafamsingda drug line phangbagi phibam ama lakliba asi yamna laibak thibani mahangna makhata na hai drug ki phibam asi lakshinnaba tongan ba law enforcement agency singna akanba mawongda honaduna drug lalonbagi Phana bahonari Phabasu adumak yauri drug yaudaba khunai ama ohensi hairagadi mipum khudingmaki achauba thaudang lei leinga ki mari leinaba department sing khaknatana lekai gi club sing amadi CSO singna amata oina changsin minaba matam oire haina mahangna makhata khi Kwakta ki CSO NGO bayam agdalabi wari sabda moi assessment that maybe 70% of the youths drug sizinare hai aduga drugs masa karwa doli singsina case da leibna daba short laga ba bizare drugs si nahan bagi lan ma suyawi ba kujida wakta solo kusina moyang lanjale podegi kuji thanga kubi lanjale matang yam line up bagi flow ma lai si asisu yam lai bagi drug free oiba drug sa daba samajam oisi haida lagadi we are all equally responsible clubs in mera bai missing tongan ba leiba progression puna ngasigi drug si thingba puna abatawina sanction min bagi matam do wede haisara kanda masida gi laptong leina ba marwina youth side dai bai sa sing lei no yam si hawei ba young generation sing si bai like su tawayam to bodobri do any event da sports event da engage organ na isasi ai isasi fatabiya de ai sanadabiya de hebi wakil ma khandu drug da laptop gi pabayama oigani harakan dai tenjari Ngasigi thauram aduda Chief Minister Yumnam Khemchand Social Welfare Department ki Commissioner Robert Khetrimayum amadi Social Welfare Department ki Director Abdul Hakim na mathangshina Chief Guest of Honor amadi President oina saruk yakhi approach ama katana multi approach ta drug program awareness ke kisipin kana ona minaba school activities in the drug si ati habsigi concept adagi activities ko implement to ho tawre aduga hian masigi si ko support mai ta activities si family sing ya ma chawur role ama lobi bamasu changi low su mathau dai low su lobi aduga treatment facilities ko kana ona ri si hian ko makum pa na support to ko sarkari sing makada ko masima kana manazari aduna ko drug ta mi ama magiba natraga samaj ama magiba ji achauba ko human resource ki manjaba mani aduga kudimangna ko kudimangna masigi si plates na si logo sina wasak sina maram waraga ko kudimang si
ड्रग फ्री सोसाइटी में होना बड़ा होना मिलने से है